ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯍꯤꯡꯗ ꯁꯥꯐꯣꯡꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯕꯣꯕꯣꯏꯗꯣ ꯑꯃꯥꯏꯕ ꯇꯥꯡꯕꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯕꯣꯕꯣꯏꯅ ꯑꯃꯥꯏꯕ ꯇꯥꯡꯕꯕꯨ ꯍꯟꯅ ꯍꯟꯅ ꯀꯧꯔꯤ꯫ ꯑꯃꯥꯏꯕ ꯇꯥꯡꯕꯁꯨ ꯇꯥꯗꯨꯅ ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ "ꯑꯥꯏ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯃꯆꯥ, ꯀꯔꯤ ꯂꯩꯔꯕꯒꯦ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯕꯨ? ꯀꯅꯥ ꯍꯪꯕꯅꯣ?" "ꯑꯣꯖꯥ, ꯑꯣꯖꯥꯁꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯇꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯤꯔꯕ꯭ꯔꯥ?" "ꯃꯥꯅꯦ ꯃꯥꯅꯦ, ꯑꯩ ꯏꯁꯥꯃꯛꯅꯤ꯫ ꯀꯔꯤ ꯇꯥꯟꯅꯁꯦ ꯍꯥꯏꯕꯅꯣꯅꯦ?" "ꯅꯪꯒꯤ ꯅꯁꯥꯁꯤ ꯏꯕꯨꯡꯉꯣ ꯑꯩꯅ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯑꯐꯤꯡ ꯑꯐꯥꯏ ꯑꯃ ꯏꯂꯣꯏ ꯂꯣꯏꯅꯕꯒꯨꯝ ꯇꯧꯏ꯫ ꯄꯥꯈꯠꯀꯅꯨ, ꯅꯦꯅꯥ ꯇꯥꯅ ꯋꯥꯔꯤꯗꯣ ꯁꯥꯟꯅꯁꯤ꯫ ꯁꯦ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯀꯥꯈꯠꯂꯛꯂꯨ." "ꯐꯅꯤ ꯑꯣꯖꯥ ꯃꯥꯏꯕ." "ꯁꯦ ꯐꯤꯗꯥꯁꯤꯗ ꯐꯝꯃꯨ." "ꯑꯩꯅ ꯐꯛꯁꯤꯗ ꯐꯝꯃꯒꯦꯀꯣ." "ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ." ꯀꯩꯗꯧꯕ? ꯀꯔꯤ ꯇꯥꯟꯅꯁꯦ ꯍꯥꯏꯕꯅꯣꯅꯦ ꯅꯪꯕꯣ?" "ꯑꯣꯖꯥ ꯃꯥꯏꯕ, ꯁꯨꯝꯗꯧꯕꯅꯤ, ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗ ꯂꯩꯖꯔꯝꯕ ꯌꯨꯝ ꯑꯃꯈꯛ ꯂꯩ꯫ ꯍꯥꯏꯔꯤꯕ ꯌꯨꯝꯁꯤ ꯉꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯈꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯃꯇꯣꯝꯇ ꯁꯤꯖꯈ꯭ꯔꯦ." "ꯍꯥꯏꯁꯤꯅꯗꯤ ꯃꯁꯥ ꯃꯇꯣꯝꯇ ꯇꯃꯥꯘꯥꯠ ꯇꯧꯖꯕꯅꯤꯅꯦ." "ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ." "ꯀꯩꯗꯧꯕ ꯃꯈꯥ ꯇꯥꯎ." "ꯑꯗꯨꯕꯨ ꯑꯣꯖꯥ, ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯁꯤꯟꯕꯗꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯕ ꯑꯝꯇ ꯉꯝꯅꯗ꯭ꯔꯕ." "ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯕꯖꯥꯠꯅꯣ?" "ꯑꯣꯖꯥ, ꯅꯨꯃꯤꯠꯀꯤ ꯋꯥꯗꯤ ꯈꯪꯖꯗ꯭ꯔꯦ. ꯆꯍꯤ 10ꯃꯨꯛꯀꯤ ꯃꯌꯥꯗꯤ ꯑꯣꯏꯖꯔꯝꯂꯒꯅꯤ." "ꯀꯔꯤ, ꯆꯍꯤ 10ꯃꯨꯛꯀꯤ ꯃꯌꯥ?" "ꯑꯗꯨꯛ ꯀꯨꯏꯕ ꯃꯇꯝꯗꯤ ꯅꯈꯣꯏ ꯌꯨꯝ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯤꯕ? ꯃꯤꯁꯤ ꯃꯤꯅꯥꯒꯗꯤ ꯌꯥꯎꯗꯕ꯭ꯔꯣ?" "ꯑꯣꯖꯥ, ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯂꯛꯄ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯍꯣꯡꯗꯣꯛꯇꯨꯅ ꯂꯩꯖꯈ꯭ꯔꯕꯅꯤ ꯑꯣꯖꯥ." "ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯌꯨꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯇꯝꯅꯩ ꯈꯪꯂꯛꯂꯤꯕ?" "ꯑꯣꯖꯥ, ꯑꯗꯒꯤ ꯑꯩꯅ ꯌꯨꯝ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯂꯩꯅꯕꯒꯤ ꯑꯩꯒꯤ ꯊꯕꯛ ꯈꯔꯗ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄꯗꯒꯤ ꯌꯨꯝ ꯑꯗꯨ ꯁꯦꯡꯗꯣꯛꯆꯕꯅꯤ." "ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯅ." "ꯀꯔꯤ ꯉꯛꯂꯤꯕ? ꯍꯥꯏꯌꯨ." "ꯑꯣꯖꯥ, ꯌꯨꯝ ꯑꯗꯨꯗ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯔꯤ ꯃꯇꯥ ꯏ ꯃꯔꯤ ꯅꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯩꯕꯗꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯣꯖꯥ." "ꯑꯗꯨꯒ ꯑꯣꯖꯥ, ꯑꯩ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣই ꯏꯃꯨꯡꯒꯤ ꯃꯔꯤ, ꯍꯥꯏꯕꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨꯒꯤ ꯃꯔꯤꯁꯤꯡꯗꯗꯤ ꯂꯩꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫ ꯇꯝꯅꯕ, ꯑꯀꯤ ꯑꯈꯪ ꯅꯠꯇ꯭ꯔꯒꯅ ꯑꯀꯤ ꯑꯀꯤꯕ ꯁꯛꯇꯝ ꯃꯌꯥꯝ ꯑꯃ ꯎꯕ, ꯁꯤꯒꯨꯝꯕꯁꯤ ꯇꯧꯏ ꯑꯣꯖꯥ." "ꯁꯤꯕ ꯅꯥꯕꯒꯤ ꯄꯥꯎꯒꯗꯤ ꯂꯩꯕ꯭ꯔꯣ?" "ꯑꯣꯖꯥ, ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯣꯛꯅꯗꯅ ꯈꯣꯠꯇꯅ ꯁꯤꯕ ꯅꯥꯕꯃꯛꯇꯤ ꯌꯥꯎꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ." "ꯐꯔꯦ. ꯑꯩ ꯂꯥꯛꯂꯒꯅꯦ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯇ꯭ꯔꯕꯗꯤ ꯅꯪꯒꯤꯗꯣ ꯑꯩꯅ ꯚꯥꯞ ꯇꯥꯕ ꯉꯝꯂꯔꯣꯏꯀꯣ." "ꯑꯣꯖꯥ, ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯠꯂꯨꯕ ꯌꯥꯒꯗ꯭ꯔꯣ?" "ꯍꯧꯖꯤꯛꯇꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯗꯒꯤꯅꯦ, ꯑꯩꯒꯤꯁꯨ ꯊꯕꯛ ꯈꯔ ꯂꯩꯔꯤꯕꯅꯤ." "ꯁꯨꯝꯗꯧꯔꯣ, ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯅꯪ ꯑꯩꯒꯤ ꯑꯁꯤꯗ ꯂꯥꯛꯂꯣ꯫ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯑꯩ ꯑꯃꯨꯛ ꯇꯥꯟꯅꯔꯁꯤꯅꯦꯀꯣ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯗꯥꯏ ꯅꯪꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯕꯥꯛ ꯑꯗꯨ ꯑꯃꯨꯛꯀ ꯇꯤꯡꯊꯣꯔꯛꯎ꯫ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯪ ꯑꯣꯖꯥ ꯌꯦꯡꯕꯤꯒꯦ." "ꯑꯣꯖꯥ, ꯁꯣꯝꯗ ꯂꯩꯖꯔꯦ." "ꯀꯗꯥꯏ?" "ꯅꯣꯏꯒꯤ ꯌꯨꯝꯁꯤꯗꯤ ꯐꯅꯕꯨ ꯆꯥꯎꯔꯤꯅꯦ." "ꯑꯣꯖꯥ, ꯑꯗꯨꯝ ꯆꯥꯎꯋꯦ ꯍꯥꯏꯇꯥꯔꯦ." "ꯌꯨꯝ ꯑꯁꯤꯒꯤ ꯁꯟꯗꯣꯡꯗ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯍꯩꯃꯥꯡ ꯄꯥꯝꯕꯤ ꯑꯁꯤ ꯌꯥꯟꯊꯠꯇꯕ ꯌꯥꯔꯔꯣꯏ." "ꯑꯣꯖꯥ, ꯍꯩꯃꯥꯡ ꯄꯥꯝꯕꯤꯗꯤ ꯍꯧꯗꯦꯅ." "ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯆꯣꯀꯣ. ꯍꯩꯃꯥꯡ ꯄꯥꯝꯕꯤꯅ ꯍꯤꯡꯈꯣꯜꯗ ꯍꯧꯕꯁꯦ ꯇꯧꯍꯩꯗꯦ. ꯍꯤꯡꯒꯣꯜꯗꯣ ꯃꯥꯡ ꯇꯥꯛꯏ, ꯃꯨꯠꯂꯤ ꯍꯥꯏꯅꯔꯤꯕꯅꯤ." ꯑꯩ ꯈꯪꯉꯦ. ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯤꯗ ꯎꯕ ꯐꯪꯏ. ꯑꯗꯨꯕꯨ ꯄꯥꯡꯀꯟ ꯀꯟꯕ ꯁꯥꯎꯑꯝꯗꯤ ꯅꯠꯇꯦ. ꯃꯥꯒꯤꯁꯨ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯂꯩꯕꯒꯤ ꯑꯗꯨ ꯁꯥꯐꯣꯡꯂꯤꯕꯅꯤꯀꯣ." "ꯐꯔꯦ. ꯉꯁꯤꯒꯤꯗꯤ ꯅꯪ ꯍꯜꯂꯣ. ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯏꯕꯥꯅꯤ ꯄꯨꯟꯅ ꯅꯪꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯠꯅꯕ ꯇꯧꯔꯁꯤꯀꯣ."
ꯐꯒꯅꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯣꯖꯥ ꯑꯩ ꯑꯣꯖꯥꯅ ꯑꯩꯒꯤ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯁꯤꯗ ꯆꯥꯝꯃꯁꯤꯗꯪ ꯌꯥꯔꯦ 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 ꯀꯔꯤꯒꯤ ꯄꯩꯁꯥꯅꯣ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯔꯕꯅꯤꯀꯣ ꯑꯩꯗꯤ ꯑꯇꯩ ꯑꯃꯥꯏꯕꯁꯤꯡꯒ ꯃꯥꯟꯅꯗꯦ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯄꯩꯁꯥ ꯃꯇꯤꯛ ꯅꯠꯇꯦꯀꯣ ꯍꯥꯞꯆꯜꯂꯨ ꯑꯣꯖꯥ ꯑꯩꯅ ꯃꯇꯤꯛ ꯅꯠꯇꯕꯒꯤ ꯋꯥ ꯅꯠꯆꯗꯦ ꯑꯩꯅ ꯄꯦꯟꯖꯗꯅ ꯄꯤꯖꯕꯅꯤ ꯍꯥꯏꯇꯥꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯇꯨꯡꯗꯤ ꯁꯤꯒꯨꯝꯕꯁꯦ ꯇꯧꯒꯅꯨꯀꯣ ꯐꯒꯅꯤ ꯑꯣꯖꯥ ꯑꯩ ꯍꯣꯠꯅꯖꯒꯦ ꯐꯔꯦ ꯅꯪꯁꯨ ꯌꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯕꯣꯕꯣꯏ ꯑꯃꯥꯏꯕ ꯇꯥꯡꯕꯒꯤ ꯃꯅꯥꯛꯇꯒꯤ ꯃꯍꯥꯛ ꯍꯜꯂꯛꯂꯦ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎ ꯑꯗꯣ ꯕꯣꯕꯣꯏꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯗ ꯇꯝꯃꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯅ ꯏꯕꯨꯡꯉꯣ ꯃꯗꯨ ꯑꯣꯏꯗꯤ ꯀꯌꯥ ꯊꯥꯖ ꯐꯥꯠꯇꯦ ꯀꯔꯤꯒꯤꯅꯤꯅ ꯄꯥꯕꯨꯡ ꯀꯔꯤꯒꯤ ꯍꯥꯏꯕꯕꯨ ꯍꯩꯔꯕ ꯃꯃꯤꯡ ꯆꯠꯂꯕ ꯑꯃꯥꯏꯕ ꯀꯌꯥꯅꯤ ꯑꯩꯅ ꯀꯧꯗꯨꯅ ꯌꯨꯝ ꯑꯗꯨꯕꯨ ꯌꯦꯡꯍꯟꯈꯤꯕ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯃꯠꯇ ꯐꯍꯟꯕ ꯉꯝꯈꯤꯗꯕꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯀꯌꯥ ꯊꯥꯖꯗꯦꯀꯣ ꯍꯣꯏ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯕ ꯌꯥꯅꯕꯒꯤꯗꯃꯛꯇꯗꯤ ꯃꯈꯣꯏꯅ ꯁꯤꯟꯕꯤꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯇꯤꯡꯀꯣꯛ ꯂꯥꯏꯀꯣꯛꯄ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯊꯣꯛꯇꯕ ꯋꯥꯐꯝ ꯑꯃꯅꯤ ꯑꯗꯨꯕꯨ ꯌꯦꯡꯉꯨ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯅꯤꯡꯂꯤꯕꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯄꯥꯕꯨꯡꯒꯤ ꯑꯁꯨꯛ ꯆꯥꯎꯔꯕ ꯃꯊꯣꯟ ꯑꯍꯨꯝꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯅꯪꯕꯨ ꯄꯦꯟꯗ꯭ꯔꯕ꯭ꯔꯅꯦ ꯄꯥꯕꯨꯡ ꯑꯗꯨꯒꯤ ꯉꯛ ꯅꯠꯆꯗꯦ ꯄꯥꯕꯨꯡꯗꯁꯨ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯦ ꯈꯨꯡꯒꯪꯒꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡ ꯑꯃꯗꯤ ꯏꯆꯜꯁꯤꯡꯁꯤ ꯊꯕꯛ ꯈꯔ ꯄꯤꯕ ꯉꯝꯖꯔꯕꯗꯤ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯈꯟꯖꯔꯛꯄ ꯃꯪꯂꯥꯟꯗꯣ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯑꯩ ꯈꯪꯉꯦ ꯅꯤꯡꯈꯤꯕꯗ ꯍꯣꯡꯗꯕ ꯅꯪꯅꯤ ꯍꯣꯠꯅꯒꯗꯕꯅꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯍꯣꯠꯅꯒꯗꯕꯅꯤ ꯍꯣꯠꯅꯔꯕꯗ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯂꯝꯁꯥꯡ ꯆꯠꯂꯨꯕꯒꯤ ꯋꯥꯔꯝꯂꯒꯅꯤ ꯄꯣꯊꯥꯔꯣ ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛ ꯆꯠꯄ ꯍꯥꯏꯕꯗꯨ ꯏꯄꯥꯕꯨꯡꯁꯨ ꯈꯔ ꯌꯥꯎꯒꯦꯗꯅ ꯄꯥꯕꯨꯡ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯃꯥꯏꯕꯗꯨꯅꯁꯨ ꯄꯣꯔꯛꯀꯅꯣꯁꯨ ꯍꯥꯏꯔꯛꯇꯦ ꯑꯩꯗꯤ ꯀꯥꯎꯊꯣꯛꯏꯅꯦ ꯍꯌꯦꯡꯁꯤꯅ ꯑꯗꯣꯝꯆꯥꯅ ꯅꯪꯒ ꯑꯩꯒꯁꯤ ꯂꯥꯛꯇꯕ ꯌꯥꯗꯦ ꯂꯥꯛꯑꯣ ꯑꯗꯨꯅ ꯍꯥꯏꯔꯛꯄꯅꯤꯅꯦ ꯄꯥꯕꯨꯡ ꯀꯔꯤꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩꯒꯤ ꯏꯃꯥꯛ ꯅꯨꯄꯥ ꯑꯃ ꯑꯥꯗ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯗꯨ ꯊꯣꯛꯂꯛꯀꯅꯤ ꯃꯈꯣꯏꯗ ꯂꯥꯛꯀꯅꯤ ꯄꯨꯟꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯔꯒ ꯁꯥꯏꯈꯪ ꯃꯥꯏꯈꯪꯅꯁꯤ ꯑꯔꯨꯕ ꯋꯥ ꯑꯃꯁꯨ ꯇꯥꯟꯅꯁꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯅꯪ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯩꯒ ꯑꯗꯨꯝ ꯆꯠꯂꯒꯦ ꯅꯪꯒꯤ ꯊꯕꯛꯇꯨꯅ ꯃꯔꯨꯅꯤ ꯑꯗꯨꯅ ꯆꯠꯂꯣꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯕꯣꯕꯣꯏ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯄꯥꯕꯨꯡꯗꯣ ꯀꯗꯥꯏꯗꯅꯣꯃ ꯊꯣꯛꯈ꯭ꯔꯤ ꯕꯣꯕꯣꯏꯁꯨ ꯂꯝꯁꯥꯡꯒ ꯆꯠꯂꯨꯕꯒ ꯋꯥꯔꯗꯨꯅ ꯐꯃꯨꯡꯗ ꯑꯗꯨꯝ ꯍꯤꯞꯊꯈ꯭ꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗꯅꯤ ꯕꯣꯕꯣꯏꯗꯣ ꯑꯃꯥꯏꯕ ꯑꯇꯥꯡꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯕꯣꯕꯣꯏꯅ ꯑꯃꯥꯏꯕ ꯑꯇꯥꯡꯕꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯃꯥꯏꯕ ꯑꯇꯥꯡꯕꯗꯣ ꯃꯐꯩ ꯃꯔꯣꯟ ꯅꯤꯡꯊꯤꯅ ꯁꯦꯠ ꯆꯥꯔꯗꯨꯅ ꯕꯣꯕꯣꯏꯕꯨ ꯉꯥꯏꯕ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯂꯥꯛꯆꯔꯤ ꯑꯇꯣꯏꯕꯣ ꯊꯦꯡꯉꯤꯗ ꯏꯕꯣ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯝꯗꯥꯏꯗꯗꯤ ꯊꯕꯛ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯒꯗꯕꯅꯤ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯁꯤꯜ ꯂꯥꯡꯒꯗꯕꯅꯤꯀꯣ ꯅꯣꯏ ꯅꯍꯥꯁꯤꯡꯒꯤ ꯍꯧꯅꯕ ꯂꯥꯏꯊꯣꯛꯄꯗꯨ ꯇꯧꯒꯅꯨ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯍꯧꯒꯠꯇꯨꯅ ꯂꯣꯏꯔꯕꯅꯤ ꯂꯥꯎ ꯆꯠꯄ ꯌꯥꯔꯅꯤꯅꯦꯀꯣ ꯑꯣꯖꯥ ꯌꯥꯖꯔꯅꯤ ꯑꯣꯖꯥ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯕꯣꯕꯣꯏ ꯑꯃꯗꯤ ꯑꯃꯥꯏꯕ ꯇꯥꯡꯕ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯕꯣꯕꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯩꯔꯝꯕ ꯍꯧꯖꯤꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯝꯅꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨ ꯏꯆꯤꯛ ꯆꯤꯛꯏ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗꯤ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯂꯝꯂꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯑꯇꯥꯡꯕꯅ ꯏꯕꯨꯡꯉꯣ ꯑꯣꯖꯥ ꯌꯨꯝ ꯑꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯀꯅꯥꯝꯇ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯑꯣꯖꯥ ꯑꯗꯨꯒ ꯑꯁꯨꯛ ꯅꯥꯟꯅ ꯍꯧꯖꯤꯛ ꯃꯤ ꯂꯩꯅꯕꯒꯨꯝ ꯇꯔꯨ ꯇꯅꯥꯜꯂꯤꯕꯁꯤꯅ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯑꯣꯖꯥ ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯃꯤ ꯅꯦꯛꯂꯒ ꯁꯦꯡꯗꯣꯛꯍꯟꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯣꯕꯣꯏꯅ ꯃꯤ ꯅꯦꯛꯂꯒ ꯁꯦꯡꯗꯣꯛꯍꯟꯕ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕ ꯀꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥꯒꯤ ꯋꯥꯔꯤ ꯑꯗꯣ ꯑꯃꯥꯏꯕ ꯑꯇꯥꯡꯕꯗ ꯂꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯇꯥꯡꯕꯅ ꯐꯔꯦ ꯑꯗꯨꯗꯤ ꯆꯪꯅꯕ ꯇꯧꯔꯁꯤꯅꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯇꯥꯡꯕꯅ ꯊꯣꯡꯖꯤꯟ ꯄꯥꯟꯗꯣ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯁꯥꯕ ꯁꯥꯎꯝ ꯑꯃ ꯐꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯇꯥꯡꯕꯅ ꯃꯈꯨꯠꯇ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯁꯥꯗ ꯅꯥꯟꯊꯩ ꯇꯧꯔꯤꯕꯗꯣ ꯕꯣꯕꯣꯏ ꯎꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ
ꯃꯈꯣꯏꯒꯤ ꯈꯪꯅꯖꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯇꯥꯡꯕꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯃꯈꯥ ꯀꯥꯆꯤꯜ ꯀꯣꯌꯥ ꯀꯥ ꯈꯨꯗꯤꯡ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯔꯦ ꯑꯁꯤꯗ ꯐꯝꯂꯒ ꯂꯩꯔꯦ꯫ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯑꯣꯖꯥ ꯍꯥꯏꯕꯤꯌꯨ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯨ ꯏꯕꯥꯅꯤ ꯌꯨꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯀꯗꯕꯅꯤꯀꯣ꯫ ꯑꯣꯖꯥ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ? ꯑꯩꯗꯤ ꯌꯨꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯄ ꯌꯥꯗꯦ꯫ ꯕꯨꯠꯇꯨ ꯊꯣꯛꯂꯛꯂꯒ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯇꯝꯅꯩꯅ ꯍꯥꯏꯖꯈꯤꯕꯗꯥꯏꯅꯦ? ꯍꯣꯏ, ꯕꯨꯠꯇꯨ ꯊꯣꯛꯂꯛꯅꯕꯒꯤꯗꯃꯛꯇꯅꯤꯅꯦ ꯅꯪꯕꯨ ꯑꯩꯅ ꯆꯥꯛꯊꯥꯛ ꯑꯣꯏꯅ ꯄꯤꯒꯗꯧꯔꯤꯕꯁꯦ꯫ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯣꯖꯥ? ꯑꯩꯕꯨ ꯆꯥꯛꯊꯥꯛ ꯑꯣꯏꯅ ꯄꯤꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯑꯩꯒꯤ ꯏꯔꯥꯟꯕꯨ? ꯍꯩ ꯑꯄꯪꯕꯧ, ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯅꯪꯕꯨ ꯃꯥ ꯀꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯊꯝꯕꯒꯤ ꯋꯥꯅꯤ꯫ ꯅꯪꯕꯨ ꯃꯉꯣꯟꯗ ꯄꯤꯖꯊꯣꯛꯈꯤꯗꯧꯕꯗꯤ ꯅꯠꯇꯦꯀꯣ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯇꯝꯗ, ꯂꯥꯏ ꯀꯧꯕ ꯃꯇꯝꯗ, ꯂꯥꯏ ꯌꯥꯎꯗꯅ ꯈꯣꯏꯔꯝꯕ, ꯂꯥꯏ ꯂꯥꯛꯇ꯭ꯔꯕꯗꯤ, ꯀꯧꯕꯗ ꯂꯥꯏ ꯂꯥꯛꯇ꯭ꯔꯕꯗꯤ ꯀꯔꯤ ꯀꯥꯟꯅꯔꯤ? ꯑꯗꯨꯅ ꯀꯧꯅꯔꯨꯗꯅ ꯀꯥꯟꯅꯗꯦ꯫ ꯅꯪ ꯂꯩꯔꯕꯗꯤ ꯃꯈꯣꯏ ꯂꯥꯛꯑꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯣꯖꯥ, ꯃꯈꯣꯏ ꯅꯠꯇꯦ, ꯃꯍꯥꯛꯅꯤ ꯑꯣꯖꯥ꯫ ꯍꯩ, ꯅꯪꯅꯕꯨꯗꯤ ꯃꯈꯣꯏꯗꯨ ꯃꯍꯥꯛꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯃꯈꯣꯏꯅꯤꯀꯣ, ꯃꯈꯣꯏ ꯃꯍꯨꯝꯅꯤ꯫ ꯐꯔꯦ, ꯃꯈꯣꯏ ꯑꯃꯗꯤ ꯑꯅꯤ ꯑꯃꯗꯤ ꯀꯌా ꯊꯣꯏꯗꯣꯛꯅꯕꯨ ꯂꯨꯗꯦ꯫ ꯑꯃꯗꯤ ꯈꯔ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯔꯣꯏꯗꯧꯔꯤꯅꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯎꯔꯤ, ꯃꯁꯤ ꯈꯔ ꯁꯥꯊꯤꯅꯦꯍꯦ꯫ ꯆꯨꯝꯃꯤ ꯑꯣꯖꯥ, ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯋꯥꯔꯤ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯂꯤꯕꯤꯈ꯭ꯔꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄ ꯉꯥꯏꯔꯁꯤ꯫ ꯏꯕꯥꯅꯤ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯊꯤꯃꯤꯟꯅꯔꯨꯁꯤ꯫ ꯆꯠꯂꯣ, ꯑꯩꯒꯤ ꯃꯥꯡ ꯊꯥꯎꯅꯦ, ꯇꯨꯡ ꯊꯪꯍꯧꯕ ꯌꯥꯕ ꯅꯠꯇꯦ ꯅꯪꯅ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯣꯕꯣꯏ ꯃꯃꯥꯡ ꯊꯥꯅ ꯄꯔꯞ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯨꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯒꯤ ꯌꯨꯝꯗ, ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯌꯨꯝꯗ ꯅꯈꯣꯏ ꯃꯦꯔꯥ ꯂꯝꯕꯥ ꯑꯣꯏꯈ꯭ꯔꯕ, ꯇꯥꯏꯕꯪ ꯊꯋꯥꯏ ꯊꯥꯗꯣꯛꯂꯝꯂꯒ ꯊꯋꯥꯏ ꯃꯌꯦꯜ ꯑꯣꯏꯈ꯭ꯔꯕ ꯅꯈꯣꯏꯒ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯌꯥꯗꯦ ꯀꯣ꯫ ꯑꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅ ꯀꯣꯟꯕ ꯌꯨꯝꯗ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯅꯠꯇꯕ, ꯊꯋꯥꯏ ꯄꯥꯟꯗꯕ, ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯃꯠꯇ ꯂꯩꯕ ꯇꯧꯍꯩꯗꯦꯀꯣ꯫ ꯑꯗꯨꯒ ꯍꯛꯆꯥꯡ ꯌꯥꯎꯗꯕ ꯊꯋꯥꯏ ꯅꯈꯣꯏꯅꯁꯨ ꯂꯩꯕ ꯇꯧꯍꯩꯗꯦ꯫ ꯅꯈꯣꯏꯒꯤ ꯂꯩꯐꯝꯗꯤ ꯂꯩꯄꯥꯛꯇ ꯂꯩꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗꯅ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯩꯈꯣꯏꯅ ꯂꯩꯍꯧꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯗꯣ ꯃꯔꯨꯝ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯜꯂꯝꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯕꯣꯕꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯛꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯕꯣꯕꯣꯏꯗ ꯍꯧꯖꯤꯛꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯅꯁꯥꯗꯨ ꯉꯁꯥꯏꯗꯒꯤ ꯄꯣꯊꯥꯗꯕꯤꯗ ꯍꯣꯠꯅꯔꯛꯄꯁꯤꯗ ꯈꯔ ꯋꯥꯕ꯭ꯔꯣ? ꯑꯣꯖꯥ, ꯋꯥꯕꯨꯗꯤ ꯋꯥꯗꯦ, ꯆꯣꯛꯊꯕꯕꯨꯗꯤ ꯈꯔ ꯆꯣꯛꯊꯩ꯫ ꯀꯔꯤ? ꯋꯥꯗꯤ ꯋꯥꯗꯕ, ꯑꯗꯨꯒ ꯈꯔꯕꯨꯗꯤ ꯆꯣꯛꯊꯖꯕ? ꯍꯣꯏ ꯑꯣꯖꯥ꯫ ꯑꯗꯣ ꯑꯣꯖꯥꯅ ꯉꯁꯤ ꯂꯥꯏ ꯈꯣꯏꯔꯝꯈꯤꯕꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯂꯔꯣꯏꯗ꯭ꯔꯣ? ꯍꯩ, ꯇꯔꯨꯛꯇꯅꯕ ꯅꯠꯇ꯭ꯔꯣ ꯂꯥꯏ ꯈꯣꯏꯔꯝꯅꯔꯤꯁꯤꯕꯣ? ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯀꯔꯤꯒꯨꯝꯕꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯂꯥꯜꯂꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯇꯥꯟꯊꯣꯛꯀꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯆꯨꯝꯂꯝꯕ ꯊꯣꯛꯂꯕꯗꯤ ꯅꯣꯏ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ꯫ ꯑꯩꯗꯤ ꯑꯆꯨꯝꯕ ꯃꯤꯒꯤ ꯃꯥꯏꯀꯩꯗ ꯂꯩꯔꯛꯀꯅꯤ꯫ ꯍꯩ, ꯑꯣꯖꯥ, ꯆꯨꯝꯕꯕꯨꯗꯤ ꯑꯩꯈꯣꯏꯅ ꯆꯨꯝꯃꯤ, ꯃꯥꯅ ꯄꯦꯟꯖꯗꯕ ꯈꯔ ꯂꯩꯔꯝꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯐꯔꯦ, ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯇꯧꯔꯒꯦ꯫ ꯅꯨꯃꯤꯠꯁꯤꯁꯨ ꯈꯔ ꯊꯨꯅ ꯇꯥꯔꯕꯗꯤꯅꯦ, ꯂꯥꯏꯁꯤꯁꯨ ꯈꯔ ꯊꯨꯅ ꯈꯣꯏꯔꯝꯕ ꯌꯥꯕꯅꯤ꯫ ꯑꯣꯖꯥ, ꯀꯩꯅꯣꯝꯇ ꯍꯥꯏꯌꯨꯅꯦ, ꯀꯔꯤ ꯋꯥꯐꯝꯅꯣꯅꯦ? ꯅꯪꯅꯒ ꯆꯤꯔꯣꯟ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯂꯤꯕꯗꯨꯕꯨ ꯁ꯭ꯋꯥꯏꯗ ꯀꯅꯥ ꯂꯩꯗꯅ ꯉꯥꯡꯉꯤꯕꯅꯣꯅꯦ? ꯑꯣꯖꯥ, ꯑꯇꯩ ꯅꯠꯇꯕ ꯑꯃꯥꯏꯕꯁꯤꯡꯁꯤ ꯅꯣꯡ ꯇꯥꯍꯟꯕꯁꯨ ꯉꯝꯃꯤ, ꯇꯥꯍꯟꯗꯕꯁꯨ ꯉꯝꯃꯤ ꯑꯗꯨꯅ ꯇꯥꯖꯩ, ꯃꯗꯨꯕꯨ ꯆꯨꯝꯕ ꯆꯠꯂꯣ? ꯑꯩ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯉꯝꯗꯕ ꯀꯔꯤꯕꯨ ꯂꯩꯕꯒꯦꯅꯦ? ꯅꯣꯡ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯧꯊꯕ ꯉꯝꯃꯤ, ꯑꯗꯨꯒ ꯍꯥꯡꯍꯟꯕꯁꯨ ꯉꯝꯃꯤꯀꯣ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯐꯥꯎꯕ ꯊꯩꯕ ꯉꯝꯂꯤꯕꯅꯤꯅꯦ ꯑꯩꯈꯣꯏꯗꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯣꯖꯥ, ꯅꯨꯃꯤꯠꯁꯦ ꯆꯤꯡꯊꯕꯤꯈ꯭ꯔꯣ, ꯈꯔ ꯊꯨꯅ ꯇꯥꯍꯟꯕꯤꯔꯣ ꯍꯥꯏꯕꯕꯨ꯫ ꯚꯨꯠ ꯑꯁꯤꯗꯤ! ꯑꯗꯨꯒꯨꯝꯕꯕꯨ ꯑꯩꯈꯣꯏꯅ ꯉꯝꯂꯕꯗꯤ ꯇꯥꯏꯕꯪ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯋꯥꯔꯧꯔꯣꯏꯗ꯭ꯔꯣ? ꯃꯥꯒꯤ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩ꯫ ꯅꯨꯃꯤꯠ ꯆꯤꯡꯊꯕ ꯍꯥꯏꯕꯗꯨꯃꯗꯤ ꯈꯔ ꯋꯥꯅ ꯊꯣꯛꯀꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯅꯨꯃꯤꯠꯇꯤ ꯑꯁꯨꯝ ꯇꯥꯁꯤꯜꯂꯛꯄꯅ ꯄꯨꯝꯃꯝ ꯃꯝꯁꯤꯜꯂꯛꯂꯤ꯫
ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯥꯡꯕꯅ ꯐꯧꯔꯥꯃꯨꯛ ꯄꯥꯛꯅ ꯆꯩ ꯃꯥꯏꯀꯩ 7 ꯆꯨꯡꯂꯒ ꯂꯪ ꯑꯃꯨꯕꯅ ꯏꯀꯣꯏ ꯀꯣꯏꯅ 7ꯂꯛ ꯀꯣꯏꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯕꯣꯕꯣꯏꯗꯣ ꯂꯩꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯥꯡꯕꯅ ꯍꯣꯔꯦꯟ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯤꯟꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯃꯊꯪ ꯊꯣꯛꯂꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯖꯒꯣꯏ ꯁꯥꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯤꯍꯟ ꯈꯪꯍꯜꯂꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯇꯤ ꯂꯝꯕꯤ ꯆꯨꯡꯄꯥꯡ ꯄꯥꯡꯊꯣꯛꯄ ꯌꯥꯗꯦ ꯄꯥꯡꯊꯣꯛꯂꯨꯔꯕꯁꯨ ꯅꯪꯅ ꯎꯔꯤꯕꯁꯤꯡ ꯑꯗꯨꯗ ꯀꯤꯕ ꯌꯥꯗꯦꯀꯣ ꯑꯣꯖꯥ ꯑꯩ ꯀꯤꯖꯔꯣꯏ ꯌꯨ ꯈꯔ ꯊꯛꯂꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕ ꯀꯔꯤ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯑꯣꯖꯥ ꯑꯩ ꯀꯤꯖꯔꯣꯏ ꯅꯨꯄꯥ ꯃꯆꯥꯅꯤ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯑꯗꯨꯃꯛ ꯂꯩꯒꯦ ꯑꯣꯖꯥ ꯇꯣ ꯑꯗꯨꯅꯤꯗꯅ ꯑꯗꯨꯗꯤ ꯍꯧꯔꯒꯦꯀꯣ ꯑꯍꯝ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯦꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯈꯨꯠꯇꯣ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯈꯨꯗꯨꯅ ꯂꯥꯏ ꯇꯩꯅꯕ ꯍꯧꯔꯛꯂꯤ ꯃꯍꯥꯛꯅ ꯉꯁꯥꯏ ꯑꯌꯨꯛ ꯂꯩꯔꯨꯔꯕ ꯁꯦꯝ ꯀꯣꯝꯂꯥ ꯗꯨꯛ ꯊꯥꯎꯃꯩ ꯀꯦꯟꯗꯜ ꯑꯃꯗꯤ ꯑꯇꯩ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯂꯣꯏꯅꯃꯛ ꯊꯦꯡꯗꯨꯅ ꯊꯝꯂꯕꯒꯤ ꯇꯨꯡꯗ ꯂꯥꯏ ꯇꯩꯅꯔꯛꯄ ꯑꯗꯨꯗ ꯏꯃꯨꯡ ꯑꯗꯣꯝꯗꯒꯤ ꯒꯣꯔꯣꯡ ꯒꯔꯥꯡ ꯂꯥꯎꯅ ꯃꯈꯣꯜ ꯑꯍꯣꯕ ꯀꯌꯥ ꯑꯃ ꯇꯥꯔꯤ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯃꯨꯡ ꯂꯣꯝꯗꯒꯤ ꯃꯨꯁꯤꯟ ꯃꯨꯁꯤꯟ ꯃꯨꯕ ꯃꯃꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯂꯒ ꯑꯃꯥꯏꯕ ꯇꯥꯡꯕ ꯑꯃꯗꯤ ꯕꯣꯕꯣꯏꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯑꯗꯨꯃꯛ ꯆꯠꯇꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯇꯥꯡꯕꯗꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯁꯣꯟꯕ ꯂꯦꯞꯄ ꯅꯠꯇ꯭ꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯁꯣꯜꯂꯒ ꯂꯥꯏ ꯇꯥꯏꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯥꯡꯕꯅ ꯃꯃꯤꯠꯇꯣ ꯄꯥꯡꯊꯣꯛꯂꯒ ꯌꯦꯡꯃꯟꯈ꯭ꯔꯗꯨꯅ ꯄꯥꯡꯊꯣꯛꯂꯒ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯇꯞꯂꯤ ꯇꯞꯂꯤ ꯄꯥꯡꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯏꯃꯨꯡ ꯂꯣꯝꯗꯒꯤ ꯀꯦꯟꯗꯜ ꯄꯥꯏꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯣꯛꯂꯛꯈꯤ ꯃꯗꯨ ꯎꯔꯨꯕꯗ ꯇꯥꯡꯕ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯛꯂꯝꯕꯗꯣ ꯈꯪꯄꯥꯡ ꯄꯥꯡꯊꯣꯛꯏ ꯑꯗꯨꯒ ꯀꯅꯥꯅꯣ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ ꯃꯁꯤ ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯍꯥꯛꯅꯒ ꯑꯩꯒꯤ ꯏꯆꯦ ꯑꯣꯏꯅ ꯂꯩꯔꯝꯂꯕꯗꯤ ꯑꯩꯁꯤ ꯀꯌꯥꯗ ꯐꯔꯝꯒꯗꯕ ꯑꯁꯣꯝꯅ ꯃꯊꯃꯣꯏꯗ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯩ ꯍꯜꯂꯣ ꯁꯨ ꯍꯜꯂꯣ 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 ꯁꯨ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯀꯦꯟꯗꯜ ꯄꯥꯏꯗꯨꯅ ꯉꯧꯔꯣꯛ ꯉꯧꯅ ꯊꯣꯛꯂꯛꯂꯝꯕ ꯅꯤꯡꯊꯤꯖꯔꯕ ꯅꯨꯄꯤ ꯑꯗꯣ ꯃꯃꯥꯏ ꯑꯗꯣ ꯏꯄꯠ ꯄꯠꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯀꯤꯔꯕ ꯁꯛꯇꯝ ꯑꯃꯗ ꯑꯁꯨꯝ ꯑꯣꯟꯁꯤꯜꯂꯛꯄꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯀꯦꯟꯗꯜ ꯑꯗꯣ ꯑꯉꯥꯡꯒꯤ ꯃꯉꯛ ꯑꯃ ꯑꯣꯟꯊꯣꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯇꯥꯡꯕ ꯑꯁꯤꯗ ꯂꯩꯔꯦꯗꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯊꯤꯔꯤꯕꯁꯤꯗꯤ ꯑꯁꯤꯗ ꯂꯩꯔꯦꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯣꯏ ꯊꯪꯕꯗ ꯄꯥꯏꯔꯤꯕ ꯈꯥꯎ ꯑꯗꯨꯗꯒꯤ ꯂꯤꯒꯤ ꯈꯥꯎ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯣꯏꯗꯥ ꯑꯃꯗꯤ ꯁꯤꯗꯨꯔꯒ ꯇꯣꯠꯅꯔꯕ ꯃꯌꯣꯝ ꯑꯗꯣ ꯃꯐꯨꯜ ꯑꯗꯣ ꯈꯨꯕꯥꯝ ꯆꯥꯏꯊꯣꯔꯛꯏ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯕꯣꯕꯣꯏꯗꯣ ꯃꯃꯤꯠꯇ ꯈꯔ ꯆꯪꯕꯗꯒꯤ ꯃꯃꯤꯠ ꯊꯨꯞꯇꯨꯅ ꯎꯏꯁꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯃꯤꯠꯀ ꯂꯣꯏ ꯊꯨꯞꯄꯦ ꯃꯁꯤꯒꯤ ꯃꯥꯏꯕꯁꯤꯅ ꯇꯧꯔꯤꯕꯁꯦ ꯑꯁꯨꯝꯅ ꯃꯊꯃꯣꯏꯗ ꯈꯜꯂꯒ ꯃꯃꯤꯠꯇꯣ ꯕꯤꯔꯤ ꯕꯤꯔꯤ ꯅꯣꯏꯊꯠꯇꯨꯅ ꯃꯃꯤꯠ ꯑꯗꯣ ꯊꯨꯞꯄ ꯐꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯑꯣꯖꯥ ꯃꯥꯏꯕ ꯃꯤꯠ ꯊꯨꯞꯄꯦ ꯃꯤꯠ ꯊꯨꯞꯈ꯭ꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯍꯣꯏ ꯃꯤꯠ ꯊꯨꯞꯂꯕꯁꯨ ꯈꯥꯡꯕ ꯇꯥꯕꯅꯤ ꯑꯩꯅ ꯅꯃꯤꯠ ꯄꯥꯡꯊꯣꯛꯀꯅꯣ ꯍꯥꯏꯔꯒ ꯅꯪꯒꯤ ꯅꯃꯤꯠ ꯆꯐꯨꯃꯨꯛ ꯂꯥꯎꯅ ꯀꯔꯤꯒꯤ ꯄꯥꯡꯂꯒ ꯂꯩꯔꯝꯃꯤꯕꯅꯣ ꯃꯊꯣꯡ ꯆꯥꯗꯕ ꯑꯉꯥꯡ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯇꯧꯕ ꯍꯧꯅꯕꯅꯤ ꯈꯥꯡꯉꯨ ꯊꯕꯛ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯈꯥꯡꯕ ꯇꯥꯕꯅꯤ ꯑꯣꯖꯥ ꯑꯩꯒꯤ ꯃꯤꯠ ꯇꯥꯡꯈ꯭ꯔꯗꯤ ꯀꯝꯗꯧꯅꯤ ꯃꯤꯠ ꯇꯥꯡꯈ꯭ꯔꯒꯅ ꯑꯃꯨꯕ ꯑꯃ ꯎꯞꯄꯒ ꯆꯩꯁꯨ ꯁꯨꯔꯒ ꯆꯠꯄ ꯇꯥꯔꯦꯗꯅ ꯑꯗꯨ ꯂꯥꯏꯈ꯭ꯔꯕ ꯋꯥꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯪꯂꯦꯗꯅ ꯍꯪꯉꯤꯕꯗꯨꯕꯨ ꯅꯥꯇꯩ ꯆꯥꯗꯦꯗ ꯀꯣꯏꯕꯣ ꯃꯁꯤꯒꯤ ꯃꯥꯏꯕꯁꯤꯗꯤ ꯄꯨꯔꯥ ꯕꯦꯔꯥꯒꯤ ꯃꯥꯏꯕꯅꯤꯍꯦ ꯑꯁꯨꯝꯅ ꯕꯣꯕꯣꯏꯗꯣ ꯃꯃꯤꯠ ꯑꯗꯣ ꯑꯊꯨꯞꯄꯗꯨ ꯈꯥꯡꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯇꯥꯡꯕꯅ ꯅꯨꯄꯤ ꯃꯆꯥ ꯂꯥꯎ ꯅꯪ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯌꯧꯔꯛꯂꯦ ꯑꯗꯨꯝꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯅꯪ ꯀꯥꯟꯅꯔꯣꯏ ꯂꯥꯎ ꯑꯩꯒꯤ ꯏꯃꯥꯡ ꯑꯁꯤꯗ ꯂꯦꯞꯂꯨ ꯂꯥꯎ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯇꯥꯡꯕꯅ ꯀꯣꯏꯁꯤꯜꯂꯤꯕ ꯂꯪ ꯑꯃꯨꯕ 7 ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯑꯃꯥꯏꯕ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯟꯅꯕ ꯍꯣꯠꯅꯔꯤꯕ ꯃꯐꯝꯁꯦ ꯑꯩꯒꯤ ꯃꯐꯝꯅꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯑꯃꯠꯇ ꯆꯪꯍꯜꯂꯣꯏ ꯍꯣꯏ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯌꯨꯝꯗ ꯑꯁꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯩꯈꯣꯏꯅ ꯂꯩꯕ ꯌꯥꯗꯦ ꯅꯈꯣꯏꯒꯤ ꯅꯌꯨꯝꯗꯤ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯈꯤꯒꯗꯧꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯇꯥꯏꯕꯪ ꯃꯔꯝ ꯑꯁꯤꯗ ꯂꯩꯅꯤꯡꯂꯤꯕꯁꯤꯕꯨ ꯅꯈꯣꯏꯒꯤ ꯂꯥꯏꯔꯩꯕꯥꯛꯇ ꯅꯈꯣꯏꯗꯤ ꯈꯝꯅꯨꯡ ꯂꯩꯕꯥꯛꯇ ꯂꯩꯔꯨꯒꯗꯕꯅꯤ ꯀꯣ ꯆꯠꯂꯣ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯅꯪꯒꯤ ꯂꯝꯕꯤ ꯄꯤꯔꯕꯅꯤ ꯌꯦꯡꯉꯨꯇꯨ ꯍꯧꯔꯩ ꯃꯈꯥ ꯄꯥꯡꯉ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯁꯣꯝꯗ ꯑꯁꯨꯝ ꯆꯠꯈ꯭ꯔꯣ ꯑꯗꯨꯒ ꯃꯊꯪ ꯊꯦꯡꯅꯔꯒꯅꯤ ꯀꯣ ꯃꯈꯣꯏꯒ ꯄꯨꯟꯅ ꯅꯍꯥꯛ ꯆꯠꯈ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯅꯍꯥꯛ ꯆꯠꯂꯧꯗꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛ ꯆꯠꯐꯝ ꯂꯩꯇꯗꯅ ꯀꯣꯏꯉꯥꯎꯅꯗꯨꯅ ꯃꯤꯔꯥꯜ ꯂꯝꯕꯥ ꯑꯣꯏꯗꯨꯅ ꯆꯍꯤ ꯆꯥ ꯀꯌꯥ ꯅꯍꯥꯛ ꯂꯥꯏꯔꯩꯕꯥꯛ ꯌꯧꯕ ꯉꯝꯗꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯆꯠꯂꯣ ꯑꯗꯨꯝꯅ ꯍꯟꯅ ꯍꯥꯏꯔꯛꯂꯕꯗ
ꯑꯃꯥꯏꯕ ꯇꯥꯡꯕꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯛꯂꯤ꯫ ꯑꯩꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕ ꯑꯃꯇꯪꯗꯤ ꯍꯥꯏꯖꯍꯧꯒꯦ, ꯃꯁꯤꯇꯪꯗꯤ ꯌꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯌꯨ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ? ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯌꯥꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯜꯂꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯕꯣꯕꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯩ ꯑꯁꯦ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯍꯟꯕꯤꯌꯨ, ꯑꯗꯨꯒ ꯑꯩꯅ ꯇꯥꯏꯕꯪꯄꯥꯟꯕ ꯑꯁꯤꯗ ꯇꯧꯒꯦ ꯈꯟꯖꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯦ ꯄꯥꯡꯊꯣꯛꯂꯝꯂꯒ ꯄꯨꯟꯁꯤ ꯂꯣꯝꯖꯒꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯇꯥꯡꯕꯅ, ꯀꯔꯤ? ꯅꯪꯒꯤ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯁꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯔꯨꯈꯥꯛ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯆꯒꯦ ꯍꯥꯏꯕ? ꯑꯗꯨꯒ ꯅꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯂꯩ ꯍꯥꯏꯔꯤꯕꯁꯤꯅ ꯃꯤ ꯍꯥꯠꯀꯗꯧꯔꯤꯕꯔꯣ? ꯅꯠꯇ꯭ꯔꯒꯅ ꯅꯪꯕꯨ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯃꯥ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯅꯃꯥ ꯃꯥꯒꯤꯅ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕꯗꯨ ꯂꯣꯏꯁꯤꯟꯒꯦ ꯈꯜꯂꯤꯕꯔꯣ? ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯌꯨꯅꯦ? ꯑꯗꯨꯝꯅ ꯍꯪꯂꯨꯕꯗꯨꯗ ꯑꯃꯥꯏꯕ ꯇꯥꯡꯕꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ, ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯅꯠꯆꯗꯦ, ꯑꯩ ꯏꯃꯥꯟꯅꯕꯤ ꯀꯌꯥꯒ ꯅꯣꯛꯈꯤꯗꯨꯅ ꯆꯠꯃꯤꯟꯅꯕ ꯑꯃꯗꯤ ꯍꯩꯔꯥꯡ ꯆꯥꯃꯤꯟꯅ ꯂꯩꯔꯥꯡ ꯆꯤꯟꯃꯤꯟꯅ ꯅꯣꯛꯈꯤꯗꯨꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯕ ꯄꯥꯝꯖꯩ, ꯃꯗꯨꯗꯪꯗꯤ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯈꯨꯔꯨꯝꯖꯔꯛꯂꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯦꯜꯂꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ, ꯐꯔꯦ, ꯅꯪꯒꯤ ꯃꯊꯪꯒꯤ ꯃꯄꯣꯛꯇꯤ ꯇꯁꯦꯡꯅ ꯂꯩꯇꯕꯅꯤ, ꯑꯗꯨꯅ ꯑꯩꯒꯤ ꯃꯊꯪꯒꯤ ꯃꯄꯣꯛꯇꯨꯗ ꯅꯪ ꯑꯣꯏꯅ ꯁꯤꯟꯅꯕꯤꯔꯒꯦ, ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯆꯥ ꯑꯣꯏꯅ ꯅꯪ ꯄꯣꯛꯆꯔꯣ, ꯑꯗꯨꯒ ꯅꯪꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯅ ꯂꯥꯏꯔꯩꯕꯥꯛꯇ ꯃꯇꯝ ꯈꯔ ꯂꯩꯕꯤꯔꯒꯦ꯫ ꯐꯔꯦ, ꯅꯍꯥꯛ ꯑꯩꯅ ꯄꯤꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯅꯍꯥꯛ ꯍꯟꯈ꯭ꯔꯣꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯍꯟꯈ꯭ꯔꯤ, ꯑꯗꯨꯒ ꯃꯥꯒ ꯂꯣꯏꯅꯅ ꯂꯩꯔꯝꯕ ꯇꯤꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤ꯫ ꯊꯕꯛ ꯄꯨꯝꯅꯃꯛ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯗ ꯑꯃꯥꯏꯕ ꯇꯥꯡꯕꯅ, ꯏꯕꯨꯡꯉꯣ, ꯁꯤꯔꯕ ꯖꯥꯠꯂ ꯁꯤꯅ? ꯍꯥꯏ ꯏꯕꯨꯡꯉꯣ, ꯑꯣꯖꯥ, ꯑꯩꯔꯣ ꯏꯕꯨꯡꯉꯣ ꯍꯥꯏꯁꯤꯕꯣ? ꯅꯪ ꯅꯠꯇ꯭ꯔꯕꯗꯤ ꯁ꯭ꯋꯥꯏꯗ ꯏꯕꯨꯡꯉꯣ ꯀꯅꯥ ꯂꯩꯕꯒꯤꯅꯦ? ꯑꯁ, ꯉꯁꯥꯏꯗꯒꯤꯗꯤ ꯑꯣꯖꯥꯅ ꯏꯕꯨꯡꯉꯣ ꯑꯃꯨꯛ ꯍꯥꯏ, ꯏꯕꯦꯝꯃ ꯑꯃꯨꯛ ꯍꯥꯏ, ꯏꯆꯥꯅꯨꯄꯤ ꯑꯃꯨꯛ ꯍꯥꯏ, ꯏꯁꯨ ꯑꯃꯨꯛ ꯍꯥꯏ, ꯅꯊꯟꯇ ꯃꯨꯔꯨꯝ ꯑꯉꯥꯎꯕꯗꯧꯅ ꯁꯣꯟꯕꯗꯨꯗ ꯑꯩꯗꯤ ꯑꯗꯣꯝꯗ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯣꯖꯥ꯫ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤ꯫ ꯍꯥꯏ, ꯊꯕꯛ ꯂꯣꯏꯔꯦ, ꯂꯥꯏ ꯇꯥꯏꯅꯕ ꯂꯣꯏꯔꯕꯅꯤꯅ ꯂꯩꯈꯥꯏ ꯇꯧꯔꯝꯂꯒꯅꯦ ꯑꯩꯈꯣꯏꯁꯨ ꯏꯃꯨꯡꯗ ꯇꯨꯝꯃꯅꯕ ꯇꯧꯔꯁꯤꯀꯣ꯫ ꯇꯝꯅꯔꯔꯣꯏꯗ꯭ꯔꯣ ꯑꯣꯖꯥ? ꯀꯗꯥꯏꯗꯒꯤ ꯇꯝꯅꯕꯅꯣꯅꯦ? ꯇꯝꯅꯅꯕ ꯃꯆꯥꯛ ꯃꯊꯨꯝ ꯄꯨꯝꯅꯃꯛꯇꯤ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯈ꯭ꯔꯦ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯒ ꯂꯩꯔꯤ, ꯃꯗꯨꯅ ꯏꯃꯨꯡꯗ ꯇꯝꯕꯤꯔꯒꯦ꯫ ꯆꯪꯉꯁꯤ ꯂꯥꯎ, ꯑꯩ ꯂꯩꯈꯥꯏ ꯇꯧꯕꯤꯔꯝꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯇꯥꯡꯕꯅ ꯂꯩꯈꯥꯏ ꯇꯧꯕꯤꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯈꯥꯏ ꯇꯧꯔꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯃꯥꯏꯕ ꯇꯥꯡꯕ ꯑꯃꯗꯤ ꯕꯣꯕꯣꯏꯗꯣ ꯏꯃꯨꯡꯗ ꯆꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯅꯅꯕ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯊꯥꯛꯇꯨꯅ ꯍꯣꯠꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯅ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯏꯟꯖꯥꯡ ꯁꯦꯝꯕꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ, ꯑꯣꯖꯥꯅ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯌꯦꯅ ꯍꯥꯏꯈꯤꯕꯗꯨꯕꯨ ꯀꯔꯤ ꯄꯥꯎ ꯑꯣꯏꯔꯕꯅꯣ? ꯑꯇꯩꯒꯤ ꯅꯠꯇꯦꯅꯦ, ꯌꯨꯝ ꯑꯁꯤꯗ ꯇꯝꯅꯔꯝꯕ ꯇꯤꯟꯌꯦꯠ ꯂꯥꯏꯌꯦꯠꯂꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯍꯜꯂꯩꯅ ꯃꯊꯪꯒꯤ ꯅꯪ ꯅꯨꯄꯤ ꯊꯤꯕ ꯀꯥꯟꯗ ꯄꯣꯛꯅꯔꯒꯅꯤꯀꯣ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯣꯖꯥ? ꯑꯩꯁꯤꯕꯨ ꯅꯨꯄꯤꯒ ꯊꯤꯔꯛꯈꯤꯔꯣ? ꯚꯨꯠ ꯑꯁꯤꯗꯤ, ꯅꯪꯕꯨ ꯅꯨꯄꯤ ꯊꯤꯔꯗꯤ ꯅꯨꯄꯥ ꯊꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯀꯔꯤ ꯃꯥꯏꯕꯅꯣ ꯁꯤꯅ? ꯃꯁꯤꯗꯤ ꯉꯥꯎꯏꯗꯅ꯫ ꯅꯪꯕꯨ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯕ ꯀꯥꯟꯗ ꯏꯆꯥ ꯏꯁꯨꯒꯤ ꯀꯨꯝꯍꯩꯒ ꯑꯗꯨ ꯌꯦꯡꯅꯤꯡꯗꯕ꯭ꯔꯥꯅꯦ? ꯑꯣꯖꯥ, ꯑꯗꯨꯒꯤꯗꯤ ꯁꯨꯝ ꯌꯦꯡꯅꯤꯡꯗꯗꯤ ꯀꯩꯅꯣꯗ꯫ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯅꯪꯒꯤ ꯅꯆꯥ ꯅꯤꯉꯣꯜ ꯑꯣꯏꯅ ꯄꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯌꯥꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯍꯥꯟꯕ ꯄꯣꯛꯂꯛꯄ ꯅꯆꯥꯅꯨꯄꯤꯗꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯒꯗꯕꯅꯤꯀꯣ꯫ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯒꯅꯨ, ꯃꯗꯣ ꯑꯩꯃꯛꯅꯤ ꯈꯜꯂꯨꯀꯣ꯫ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯑꯣꯖꯥ ꯃꯥꯏꯕꯅꯤ ꯈꯜꯂꯒ ꯅꯨꯡꯉꯥꯏꯅ ꯂꯨꯅ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯤꯕꯨ ꯑꯣꯖꯥ? ꯑꯄꯪꯕꯧ, ꯃꯗꯣ ꯅꯪꯒꯨꯝꯕ ꯑꯄꯪꯕꯅ ꯈꯪꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯒꯗꯕꯅꯤ꯫ ꯐꯔꯦ, ꯆꯥꯛꯇꯣ ꯂꯣꯏꯁꯜꯂꯣ, ꯑꯩ ꯑꯁꯤꯗ ꯃꯄꯥꯟꯗ ꯊꯕꯛ ꯑꯃꯇꯪ ꯇꯧꯒꯦ꯫ ꯆꯥꯛ ꯂꯣꯏꯔꯒ ꯀꯧꯔꯛꯎꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯇꯥꯡꯕꯗꯣ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯩꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯕꯣꯕꯣꯏ ꯑꯃꯗꯤ ꯇꯥꯡꯕ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯣ ꯊꯣꯡꯕ ꯊꯥꯛꯄ ꯄꯨꯝꯅꯃꯛ ꯂꯣꯏꯔꯗꯨꯅ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯕꯣꯕꯣꯏꯗꯣ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯌꯥꯍꯧꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕꯗꯣ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯨꯔꯕꯒꯤ ꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗ ꯉꯁꯤ ꯑꯁꯤꯃ ꯑꯍꯤꯡ ꯂꯦꯛꯂꯒ ꯀꯔꯤ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒꯦ ꯈꯜꯂꯗꯨꯅ ꯑꯃꯥꯏꯕꯗꯣ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯨꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯕꯣꯕꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯑꯍꯤꯡ ꯑꯗꯨꯃ ꯃꯇꯣꯝꯇ ꯑꯍꯤꯡ ꯂꯦꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ, ꯆꯦꯛꯃꯨꯛ ꯐꯥꯎꯕ ꯂꯥꯎꯔꯛꯈꯤꯗ꯭ꯔꯤ꯫
ꯍꯔꯥꯎꯕꯅ ꯉꯥꯎꯔꯕ ꯕꯣꯕꯣꯏ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯟꯅ ꯈꯣꯏꯔꯝꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯄꯤꯈꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯧ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯃꯁꯤꯗꯒꯤꯗꯤ ꯕꯣꯕꯣꯏꯅ ꯂꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯊꯣꯟꯖꯔꯝꯒꯦ ꯍꯥꯏꯗꯨꯅ ꯐꯖꯔꯕ ꯐꯨꯔꯤꯠ ꯐꯩꯖꯣꯝ ꯑꯃꯗꯤ ꯄꯨꯡꯌꯥꯠꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯂꯩꯕꯤꯗꯨꯅ ꯄꯤꯕꯤꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯣꯕꯣꯏꯅ ꯄꯥꯝꯖꯕ ꯊꯕꯛ ꯑꯗꯨꯃꯛ ꯈꯨꯜ ꯑꯗꯨꯗ ꯇꯧꯈꯤ ꯑꯁꯨꯝꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯅ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯊꯕꯛ ꯐꯪꯕꯇ ꯅꯠꯇꯅ ꯆꯠꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯅ ꯀꯣꯏꯆꯠ ꯆꯠꯂꯝꯕ ꯃꯤꯔꯦꯝ ꯑꯣꯏꯔꯝꯕ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯍꯟꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯂꯝꯕꯤꯗ ꯂꯣꯏꯅꯃꯛ ꯂꯝꯖꯤꯡꯕꯤꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ